ngasi numidang waramda phongkiba pausesingda yauba thokiba thodok wathoksingi matangda Manipur Circle News ke maikai dagi paudamjage ahanbada kanglipaki mera pausena phongli JIRIBAM da gari thounaba chatkhiba meitei driver amagi asiba hakchang puraklaga garidagi kaotharamba driver Assam police na fare pathok sari taminasi masamol driver ke sinfam oirabasu gari thoba phangdabadagi khongjomda leiba tata driver amaga JIRIBAM da chatuna gari driver oina bathiba chatkhiba Bishnupur district ki kainau thongthakta leiba naha amagi asiba hakchang puduna laklaga garidagi kaotharamba Nagaland gi wakhadagi driver ama Assam police na fare misi asigi matangda pausi asina all JIRIBAM transport driver union gi phangba paugi matung inadi laikhidraba driver asigi maming thokchom Michael sahikuni pan apokpa thokchom Surchandra Singh kawi Bishnupur district ki kainau thongthakta gini laikhidraba driver asiga khongjomdagi abung koba tata driver amaga mahaki tata garida JIRIBAM tana lakhibani hairi maramde JIRIBAM da gari driver awat par lai haibadagi gari thaunabagi damaktani hairi makoina ngasi ayuk pung 9 rom taba matamda JIRIBAM yauraba matung National Highway 36 paringi JIRIBAM Chandrapur manakta gari ngaya khamduna mapalipan thonaki matamadu da laikhidraba driver thokchom Michael na sa thalugi haiduna garidagi komthaduna chatkibadagi sugan halakhide hairi loina na mahaki mobile phone su tata gari manungda thamlamadagi pau phaunaba ngamdana leirakhi hairi yamna ngaklibadi ngasi nimit yungba pung 12 makhai rom tabda Kohima gi wakhadagi driver amana mahaki garida na ha ani haptuna puraklaga jirighat yoromdaida garidagi laimaida kautharaga thanamki thodok adu jirighat da leiba Assam police na ubadagi tata gari adu tanaduna jiri thong mathakta faki hairi masigi matungda police na garidagi kautharamliba miyoi ani adu kana no haiba yengba matamda thiba khangdana leirakhiba Michael ni haiba khangma ngamki aduga naha aduna Nagaland gi wakhadagi naga masani hairi mahak adu number 4 ka hena chaksin badagi overdose oibani haina khangmangam khi khudakta Michael gi asiba hakchang asi overdose chatpani haina chingnariba naha adu Assam police na lokhatuna Silchar Medical College ta layeng chathabadagi wakhal tarakhi hairi siraba Michael gi hakchang na Silchar Medical College ta post mortem bidamakta thamkre hairi all JIRIBAM road transport driver union gi president and Sadanandana Makhatana Pangdorakpagi matung inadi laikhidraba driver Michael su number 4 overdose oibadagi sihiba oigani haina chingnaba fauri aduba post mortem tawraba matungda misi asigi chapchaba maram khangba ngamgani haiki misi asigi asum aran langlangjin khangnaba all JIRIBAM road transport driver union gi president na lusingduna yamna kanna thejinbagi thabak chathari matau karamna mahak siribano haiba adu khangdonaba honagani haiki Thodok asigi pau laikhidraba driver Michael gi imung manunggi mioi singda pikre hojik imung manunggi mioi sing lakpa ngainari loinana driver Michael amasung atopa naha ama garida haptuna puraklaga lambida garidagi kautharaga thanam khiba Assam police na faraba Kohima masa driver adu hojik wahang pawang chathari loinana matau karamna driver Michael sikibano mahaka karamna makoi ani thengnaduna mahaki garida haptuna purakhibano haiba adugi akupa marol khangnaba hojik wahang pawang kana chathari hairi